Mamang chahigi December 3 December 13 fauba Palace compound laiba Utra Sanglin Sana Konungda Chatakhiba Tangkul Nurabigi workshop cum training loisinbagi thoram ama ngasi Sanglin asida pangthokre Tangkul Nurabi utuna pangthokpa thoram aduga mari leinana Utra Sanglin Sana Konunggi custom secretary Thokchom Ibungo halna hai hojik thokliba Manipur gi irang asina maram oiraga mamang thaktagi soifadana pangthoktuna lakpa maitei ekhoigi laigi thoram kya ningthina pangthokpa ngamkhide masina maram oiraga akaiba kya lakliba asigi yenglaga chahi amada pangthoktaba yadaba laigi thoram sing pangthoknaba ningthau yaungna kupna khanaraba matung warep loba loikhre maduda lai haktaktagi pangthoktuna lakpa umang lai haraubasu soifadana numit mangani dagi hendana pangthokpa hainasu warep nakhi numit mangani umang lai harauba asi nomagi oiba thoramna numidang pung nipanda loisinba aduga lairoi numitna numidangi pung tarada loisinba hainasu warep lokhi warep asigi matung inna matam sangna loba Tangkul Nurabigi thoram asi matau karamna tension hangadagi haibagi matangda akhang ahi sing yaungna khana nainabagi thoram asi pangthokpani haina mahakna makata khi thoram aduda training cum workshop aduda saruk yakiba singda sakhang chesu lanthokhi lebang ning thongni lepkhiba yammunna khanara kanda numit mangani dagi hendana baina khoina lepchakhibanina madugi thoram asigi manung channa numit mangani sida asigi manungda channa ikhona lepchakhibanina uji khoina nomugi oiba thoramsu pung nipanda loiba haina lepkhre aduga lairoi numisu pung tarada loiba haina lepkhre adu oiba taragadi karmai tawna Nurabi tangkul asiga aikhoina karmai tawna sangiba poche karmai kakkadagi haina tanabada mayam akhang hai khoigi chininaw mayam punna tanajare raga masigi thoram je tension jana baina aikhoina tawjarakpani hairiba workshop thoram masidi haukiba December tang 3 tagina ngasina lairoi oina pangjaba thoramni